hose. What's up, people? Johnny again. Kasi di book thong matak pagi muk tok se mamangi sa observe ne pagi Imphal recipe new check on the label adugi imana chef oi mama lai ha ba mamangi da poina ka senjagi the menu ka to da poina chab ge ma half ki da makha tar koina ngasi imana ai imana Pradip sika loina na ngasi ki have a special menu haitare ko koi jana ba dish sama ka semjara ke sigi dish se koi Manipuri koi Manipur phang ba koi locally phang ba koi tharoi gi biryani to se ko ado fusion style le koi Indian dish ta ko asli da koi Manipur gi tharoi jum hapsal laga koi biryani same se to re ado process to I hajar ke ado da kung hapagi ko matang step by step to may matang ujar kya ado makala yingnas masigi sinadaba ingredients je ai hamada main ingredients ko ai water snail water thoroni ko aina chama ko pa seng chama di maje ngobu ko loi loi bani di mathangda aina chicken je koi junk wana kitang pick up na ko koi chop tawre si fresh oil bra si fresh ni okay fresh ni si gidi aina sila puto kra ngogre ko okay sam sing tan to sina aina koel ni koi Japanese koel na kana jigan yam kana sana ni healthy jam oil ni se si pule ai ngane ma ku ko ge di ngobugi na ko sina ji koi na maroi na pakpi kino haitare English ta na winter leeks ko maybe garlic sina koi pulai galangal koi sina baby bamboo shoot haitare laiwa umoro ko adi tilo okay spices ta koi kharsina doi koi Indian biryani or bini ko Indian ki spices kharsina da di biryani star anise ne kasi ki star cinnamon ne adi cardamom koi bari ilaichi haina do ko sikkim gi keno ne hojuro ai Pradip mamangsu koi joni gi channel da mamangsu thong da koi matang da ka yaw bare ngasi na koi biryani koi Indian fusion mo da ko koi Indian gi biryani siga koi Manipur gi leiba popular or tharoi adi yen adi laiwa sina ga koi business or kitang local vegetables haitare ko plus local poultry water snail je sina ga biryani tan try to jabani mayam sudum meng ga biho duga yum da try to su ai abi ba mahau ke ne ju try no ingredients se mayam si loira matung na koi mo horage ngo bu khot se ado snail se Pradip na happy gi matung ina si se ko putpa loira kanda amuk ngok tho abani sise ado mayam na try to bi ha di hana phasana sam to piro aduga cham tho kanda khoi gi maning do ka aga kino to piro put piro put laga amuk hapen ngok tho piro aduga thamudab ne yerum je putok loire chicken che dum fresh oily si adum chunk koina yam kopna ka semtu abani sise ado hapen ngore se aduga the ingredients go cinnamon stick, star anise, big cardamom, the javitri have go. Bay leaf go. Okay. Magi ngawani tingo bugi why kana ba. Kakal have it quick now go. Ready ho hai to ham bagida si garlic san happen ko
garlic hapage, napapi hapage. Family, among the diet put in the family had I go. Don't get time. Although Siki among the size of order say Imphal recipe order say to be nimble a description the hapsarake Imphal recipe ki Facebook ki mokoi link to hapsarake page to do Instagram ki page to hapsarake adu data the mokoi message thar dum yani aduga madu yar phone number do WhatsApp su active hoy bani WhatsApp se dum order to birak yarani aduga natragana Taste of Imphal da mokoi ki menu da dum yawjabani ado IC ki state da mokoi page to hapsarake ado yengu we already had an overview but Mulum and Hana in an hours. Chicken se kabu kabu ngawur kanda mo tharoi jum nga pa ko Laiwa ko. Jadi nak pergi pulai ko. Mau mana? Aku gumoi sih. Yang pokok kelas suai lah, ada lah. Cuba. Jadi macu color kai ngang na ba hai dai ko. Biryani se macu vibrant wa kana Kasi how was it effective so it's in a similar more of anyone. So we Manipuri all about naturally go. We did every non-best cook about how from cinema. I usually favorite masala type. My masala is cinema young no I had that. Can we some of them? Krakse kya am happy them chang na krakse them yam kana ni happy yam helaga nam sen ga ni ko si na mai ma thau se kaina da pui creamy lagi di pui biryani se dry oi da blo o hen da ba hai ta ma na so gi oi ga pui cha ba da kana phulan da ba ho yam hapa kana mu he jang gi du sin me he gi du ne ai lo lagi ha ga ta lim je Okay. Tolokuduna sim yam tsoe ko. Simakte yam no wala ko. Ene se kan thaga. Pos at least we mari de lo ko. Okay. और दावत की चीज़ें को मैं अब सीखना नहीं सीख मुझे yang glass na dom te khena le go te sir magi flavor do just see hore umuro amma apte baga atik pama this is the rice pot first layer ma which we have again
ꯑꯗꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯔꯒꯦꯕ ꯍꯣꯔꯦꯟ ꯁꯥꯏꯗꯣ ꯁꯣꯛꯄꯗꯤꯀꯣ layer by layer ni ko haptise adi ꯆꯥꯛ ꯑꯃꯨꯛ ꯀꯩꯅꯣ ꯑꯗꯣ ꯃꯍꯤꯁꯦ ꯑꯗꯨꯝ ꯈꯔ ꯌꯥꯎꯖꯔꯁꯨ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯃꯍꯤꯁꯤꯅ ꯃꯍꯤ ꯌꯥꯎꯗꯕꯗꯤ ꯌꯥꯗꯦ ꯈꯔꯗꯤ ꯌꯥꯎꯗ ꯑꯣꯀꯦ ꯍꯥꯏꯕ ꯃꯤꯟꯁ ꯅꯠꯇ꯭ꯔꯗꯤ ꯄꯨꯔꯥ ꯗ꯭ꯔꯥꯏ ꯆꯠꯇꯣꯏꯅꯦꯕ ꯅꯠꯇ꯭ꯔꯗꯤꯀꯣ ꯊꯣꯡꯂꯤꯕ ꯆꯥꯛꯁꯤ ꯍꯥꯐ ꯇꯟꯅꯦꯕ ꯑꯣꯀꯦ ꯄꯨꯔꯥ ꯐꯨꯜ ꯅꯠꯇꯦꯕ ꯐꯨꯜ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏ ꯑꯃꯨꯛ ꯗꯝ ꯇꯧꯕꯗ ꯑꯃꯨꯛ ꯆꯥꯛ ꯑꯣꯚꯔ ꯆꯠꯈꯤꯗꯣꯏꯕ ꯑꯣ ꯆꯥꯛꯁꯦ ꯄꯨꯔꯥ ꯐꯨꯜ ꯑꯃꯨꯟꯕ ꯅꯠꯇꯦꯕ ꯐꯨꯜ ꯃꯨꯟ ꯅꯠꯇꯦ ꯍꯥꯐ ꯑꯣꯀꯦ 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 ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯇ ꯑꯃꯨꯛ ꯃꯨꯜꯍꯟꯗꯣꯏꯅꯦꯕ ꯑꯣꯀꯦ ꯐꯥꯏꯅꯦꯜꯗ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤꯍꯦ ꯇꯣꯠꯂꯒ ꯑꯗꯨꯝ ꯆꯥꯔꯁꯨ ꯆꯥꯛꯀ ꯏꯟꯖꯥꯡꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯥꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯗꯤꯀꯣ ꯌꯥꯝ ꯈꯪꯖꯤꯟꯕꯤꯍꯧꯔꯣ ꯁꯤꯒꯤ ꯁ꯭ꯇꯦꯞꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯐ ꯄ꯭ꯔꯗꯤꯞꯅ ꯇꯥꯛꯏꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯂꯥꯏꯕꯗꯤ ꯃꯥꯜꯂꯒ ꯑꯗꯨꯝ ꯀꯩꯅꯣꯝ ꯁꯣꯏꯕꯗ ꯑꯗꯨꯝ ꯁꯣꯏꯈꯤꯗꯣꯏꯅꯤ ꯁꯤ ꯄꯨꯂꯞ ꯑꯗꯨꯝ ꯂꯥꯏꯁꯨ ꯂꯥꯏ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯂꯨꯕꯁꯨ ꯅꯠꯇꯦ ꯂꯨꯅ ꯈꯜꯂꯗꯤ ꯑꯗꯨꯝ ꯂꯨꯔꯅꯤ ꯑꯗꯣ ꯌꯥꯝ ꯂꯥꯏꯕꯅꯤ ꯋꯥꯟꯁ ꯑꯃꯨꯛꯈꯛ ꯇꯧꯈ꯭ꯔꯒꯗꯤꯀꯣ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯏꯟꯖꯥꯡ ꯑꯗꯨꯝ ꯊꯣꯡꯗꯣꯛꯄꯤꯔꯅꯤ ꯂꯥꯁꯇ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯤꯃꯨ ꯈꯪꯍꯧꯔꯒꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯍꯌꯦꯡ ꯑꯇꯣꯞꯄ ꯊꯔꯣꯏꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯝ ꯌꯥꯔꯦꯅꯀꯣ ꯅꯪ ꯁꯤꯌꯔ ꯑꯝꯇ ꯇꯧꯔꯣ ꯚꯤꯗꯤꯑꯣ ꯊꯣꯡꯒꯦ ꯑꯣ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯒꯦ ꯈꯜꯂꯤꯅꯦ ꯑꯃ ꯀꯣꯏꯜꯗꯣ ꯃꯄꯨꯝ ꯑꯣꯏꯅ ꯕꯤꯔꯌꯥꯅꯤ ꯇꯧꯒꯦꯅ ꯑꯗꯨꯁꯨ ꯍꯥꯎꯅꯤ ꯑꯧ ꯑꯗꯨꯒ ꯁꯤ ꯃꯤꯅꯤꯠ ꯀꯌꯥꯃꯨꯛ ꯁ꯭ꯇꯤꯝ ꯇꯧꯅꯤꯕ ꯃꯤꯅꯤꯠ 20 ꯃꯤꯅꯠꯁꯃꯨꯛ 20 ꯃꯤꯅꯠꯁꯃꯨꯛ ꯇꯧꯗꯣꯏꯅꯦꯕ ꯑꯣꯀꯦ ꯑꯗꯣ ꯃꯩꯁꯦ ꯑꯍꯥꯟꯕꯒꯤ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯀꯂꯝꯁꯦ ꯁꯥꯍꯟꯕꯗꯣ ꯑꯗꯨꯒ ꯁꯤ ꯃꯇꯨꯡꯗꯩꯗꯤ ꯃꯤꯅꯤꯠ 5 ꯂꯩꯔꯒꯗꯤ ꯃꯩ ꯄꯤꯛꯊꯅ ꯇꯞꯅ ꯌꯥꯏꯕ ꯌꯥꯏ ꯑꯣꯀꯦ ꯑꯩꯈꯣꯏ ꯗꯝ ꯕꯤꯔꯌꯥꯅꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯇꯧꯔꯤ ꯗꯝ ꯕꯤꯔꯌꯥꯅꯤꯗꯨꯗꯤ ꯃꯄꯥꯟꯗ ꯁꯤꯂꯤꯡ ꯇꯧꯕ ꯍꯥꯏꯅꯀꯣ ꯑꯇꯥ ꯃꯣꯏꯗꯥꯅ ꯑꯗꯩꯗꯤ ꯑꯦꯂꯨꯃꯤꯅꯤꯌꯝ ꯐꯣꯏꯜꯅ ꯀꯨꯞꯁꯟꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯑꯩ ꯈꯟꯕꯗ ꯁꯤꯒꯤ ꯀꯨꯀꯔꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯅꯣꯏ ꯆꯠꯇꯦꯕ ꯂꯨꯝꯕꯅꯤꯅꯀꯣ ꯀꯩꯁꯨ ꯌꯥꯝ ꯀꯟ ꯆꯠꯇꯦꯅ ꯍꯥꯞꯄꯗꯁꯨ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯁꯤ ꯄꯨꯔꯥ ꯂꯣꯏꯔꯦ ꯃꯅꯝꯁꯤꯗ ꯑꯗꯨꯝ ꯆꯥꯛ ꯂꯥꯝꯃꯦ ꯂꯥꯝꯗ꯭ꯔꯁꯨꯀꯣ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯊꯔꯣꯏꯒꯤ ꯕꯤꯔꯌꯥꯅꯤꯗꯣ ꯑꯥꯗꯗꯤ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯌꯨꯝꯗ ꯂꯥꯛꯑꯒ ꯔꯤꯚ꯭ꯌꯨ ꯇꯧꯔꯒꯦ ꯇꯧꯕꯅꯤ ꯄꯦꯛꯀꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯕꯤꯔꯌꯥꯅꯤ ꯉꯥꯛꯇꯅꯦ ꯄꯦꯀꯦꯠ ꯌꯥꯝꯃꯒ ꯑꯅꯤ ꯄꯤꯔꯛꯄ ꯑꯗꯣ ꯃꯥꯒꯤꯁꯦ ꯍꯩꯗꯣꯛꯑꯒꯦ ꯁꯨꯃꯥꯏꯅ ꯖꯥꯄꯅꯤꯁ ꯀꯣꯏꯜ ꯑꯦꯛ ꯌꯥꯎꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯒꯤ ꯈꯨꯠꯅ ꯆꯥꯁꯦ ꯈꯨꯠꯅ ꯑꯁꯤꯒꯤ ꯀꯩꯅꯣꯅꯦꯕꯀꯣ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯂꯩꯋꯥꯅꯦ ꯑꯗꯒꯤ ꯆꯤꯀꯟ ꯃꯥꯒꯤ ꯄꯤꯁ ꯃꯌꯥꯝ ꯌꯥꯎꯕꯅꯦ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯊꯔꯣꯏꯁꯦ ꯍꯧꯔꯁꯦ ꯔꯥꯏꯁ ꯍꯥꯟꯅ ꯆꯥꯒꯦ मशरूम आलू लाइवाते बिरयानी की महाव थोड़े महाव लाइवाजे हाव इनो यावे क्या है बा लोग ले लोग तो ले यहाँ पर हाँ थरोगा जी बिरयानी चुप या ब्रा बिरयानी की टेस्ट है
ꯍꯩꯇ꯭ꯔꯦ ꯁꯤꯗꯤ ꯀꯪꯃꯜꯂꯦ ꯀꯩꯅꯣꯒꯤ ꯊꯔꯣꯏ ꯃꯅꯨꯡꯗ ꯆꯥꯛꯁꯤ ꯆꯪꯕꯒꯤ ꯑꯩ ꯊꯔꯣꯏ ꯆꯨꯞꯄ ꯌꯥꯝ ꯍꯩꯇꯦ ꯑꯗꯨ ꯊꯔꯣꯏꯁꯦ ꯆꯨꯞꯄ ꯌꯥꯗ꯭ꯔꯦ ꯃꯅꯤꯡꯗ ꯆꯤꯡꯈꯠꯂꯣ ꯑꯗꯨꯃꯥꯏꯅ ꯆꯤꯡꯈꯠꯂꯣ ꯑꯗꯨꯒ ꯑꯃꯨꯛ ꯆꯤꯡ ꯇꯧꯋꯦ ꯍꯩꯇ꯭ꯔꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯄ꯭ꯔꯗꯤꯞꯀꯤ ꯏꯝꯐꯥꯜ ꯔꯦꯁꯤꯄꯤꯗꯣ ꯑꯗꯩꯗ ꯑꯣꯔꯗꯔ ꯇꯧꯕ ꯑꯗꯨꯝ ꯌꯥꯕꯅꯤ ꯖꯥꯄꯅꯤꯁ ꯀꯣꯏꯜꯒꯤ ꯃꯔꯨꯝꯁꯨ ꯉꯁꯥꯏ ꯀꯩꯅꯣ 20 ꯑꯃꯨꯛ ꯍꯥꯞꯈꯤꯕꯅꯤ ꯑꯅꯤ ꯊꯦꯡꯉꯦ ꯀꯩꯗꯧꯃ ꯂꯩ ꯀꯩꯅꯣꯒ ꯃꯥꯟꯅꯗꯦ ꯇꯦꯁ ꯈꯦꯠꯅꯗ꯭ꯔꯣ ꯈꯦꯠꯅꯩ ꯂꯣꯀꯦꯜꯒꯤ ꯀꯩꯅꯣ ꯍꯥꯞꯁꯨ ꯃꯌꯥꯝꯒꯤ ꯃꯅꯝꯁꯨ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯎꯋꯦ ꯂꯣꯀꯦꯜ ꯍꯥꯔꯞꯁꯦ ꯃꯥ ꯉꯁꯥꯏ ꯍꯥꯞꯄꯗꯣ ꯀꯩꯅꯣ ꯍꯥꯞꯄꯦꯕ ꯃꯔꯣꯏ ꯅꯄꯥꯛꯄꯤꯅ ꯉꯧꯋꯦꯕ ꯑꯗꯨꯅ ꯁꯨꯝ ꯍꯥꯎꯋꯦ ꯅꯄꯥꯛꯄꯤ ꯉꯧꯔꯦ ꯑꯗꯒꯤ ꯂꯣꯛꯂꯩ ꯀꯩꯀꯩ ꯍꯥꯞꯄꯗꯣ ꯁꯤ ꯆꯥꯎꯔꯗꯤ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤ ꯆꯥꯅꯤꯡꯉꯔꯣꯏ ꯃꯍꯥꯎ ꯂꯧꯗꯅ ꯆꯥ ꯌꯥꯏ ꯁꯤ ꯂꯣꯏꯕ ꯂꯣꯛꯂꯩ ꯃꯅꯝ ꯐꯖꯅ ꯅꯝꯃꯤ ꯆꯥꯛꯈꯨꯝ ꯈꯨꯗꯤꯡꯒꯤ ꯇꯦꯁ ꯆꯥ ꯊꯣꯔꯛꯑꯦꯕ ꯑꯗꯨꯅ ꯑꯩ ꯏꯃꯥꯟꯅꯕ ꯄ꯭ꯔꯗꯤꯞꯁꯦ ꯍꯩꯗꯤ ꯍꯩꯕꯅꯤ ꯃꯥꯁꯦ ꯍꯥꯟꯅ ꯀ꯭ꯂꯥꯁꯤꯛꯀꯤ ꯆꯍꯤ 5 ꯁꯦꯐ ꯑꯣꯏꯔꯝꯕꯅꯦꯕ ꯑꯗꯨꯒ ꯀ꯭ꯂꯥꯁꯤꯛꯇꯒꯤ ꯊꯣꯛꯂꯛꯑꯒ ꯆꯨꯞꯄꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯁꯥꯒꯤ ꯇꯧꯖꯕꯅꯦꯕ ꯑꯗꯣ ꯃꯣꯔꯣꯛꯇꯤ ꯆꯥꯗꯕꯅꯤꯗꯤ ꯃꯣꯔꯣꯛꯇꯤ ꯈꯤꯇꯪ ꯁꯥꯏ ꯉꯁꯥꯏ ꯄ꯭ꯔꯗꯤꯞꯅ ꯎ ꯃꯣꯔꯣꯛ ꯃꯄꯨꯝ ꯑꯃ ꯆꯨꯞꯄꯗ ꯊꯣꯛꯂꯛꯇ꯭ꯔꯦ ꯁꯥꯏꯅ ꯈꯤ ꯇꯣꯛꯄꯗ ꯑꯥ ꯄ꯭ꯔꯗꯤꯞꯅ ꯉꯁꯥꯏ ꯎ ꯃꯣꯔꯣꯛ ꯑꯃ ꯊꯥꯛꯆꯤꯟꯈꯤꯕ ꯁꯤꯁꯦ ꯗ꯭ꯔꯥꯏꯠꯂꯣ ꯐ꯭ꯔꯦꯁꯂꯣ ꯐ꯭ꯔꯦꯁꯇ ꯁꯤ ꯌꯥꯝ ꯀꯟꯅ ꯁꯥꯗꯕ ꯎ ꯃꯣꯔꯣꯛꯇꯤ ꯃꯥꯜꯂꯦ ꯌꯥꯝ ꯀꯟꯅ ꯁꯥꯗꯦ ꯑꯗꯣ ꯈꯤꯇꯪ ꯈꯅꯥꯎꯗ ꯁꯥꯔꯤ ꯇꯧꯔ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯑꯕ ꯆꯤꯟꯗ ꯌꯥꯝ ꯀꯟꯅ ꯁꯥꯗꯦ ꯅꯪ ꯂꯣꯛ ꯊꯨꯡꯕ ꯆꯞ ꯆꯥꯅ ꯕꯤꯔꯌꯥꯅꯤꯒꯤ ꯐꯖꯅ ꯇꯦꯁ ꯑꯃ ꯊꯣꯛꯇ꯭ꯔꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯃ ꯊꯣꯛꯑꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯗ ꯍꯥꯞꯀꯦ ꯔꯥꯏꯁꯇꯨꯁꯨ ꯌꯥꯝ ꯍꯥꯎꯋꯦꯕ ꯔꯥꯏꯁꯁꯤꯅ 1 kgꯒꯤ ꯂꯥꯛꯄꯗꯣ ꯑꯗꯨꯗꯨꯅꯤ ꯕꯥꯁꯃꯇꯤ 1 kg ꯂꯥꯛꯄꯗ ꯊꯔꯣꯏꯁꯤ ꯃꯅꯨꯡꯗ ꯃꯥꯏ ꯃꯍꯥꯎꯗꯣ ꯂꯣꯏ ꯆꯪꯉꯦ ꯀꯨꯏꯅ ꯉꯧ ꯃꯥꯜꯂꯦ ꯁꯤꯒꯤꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯣꯡꯕ ꯍꯩꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯅꯦ ꯍꯥꯞꯆꯔꯤꯗꯣ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯑꯩ ꯕꯤꯔꯌꯥꯅꯤ ꯊꯣꯡꯕ ꯍꯩꯗꯧ ꯃꯥꯜꯂꯦ ꯉꯁꯥꯏꯗ ꯃꯨꯟꯅ ꯌꯦꯡꯉꯛꯑꯕꯕ ꯌꯦꯡꯉꯦ ꯑꯗꯨꯗꯤ ꯅꯪ ꯑꯗꯨꯝ ꯊꯣꯡꯉꯣ ꯃꯊꯪꯗꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯡꯉꯛꯀꯦ ꯑꯩꯅ ꯊꯣꯡꯉꯦ ꯑꯩ ꯇꯦꯁ ꯈꯜꯂꯤꯁꯦ ꯇꯧꯔ ꯍꯥꯏꯔꯛꯀꯦ ꯑꯩꯅ ꯊꯣꯡꯉꯦ ꯈꯜꯂꯤꯁꯦ ꯀꯩꯅꯣꯗꯣ ꯀꯣꯡꯒ꯭ꯔꯦ ꯅꯠꯇꯦ ꯖꯥꯄꯅꯤꯁ ꯀꯣꯏꯜꯗꯣ ꯆꯤꯛꯀꯟꯗꯣ ꯑꯗꯨꯝ ꯄꯨꯔꯥ ꯃꯄꯨꯝ ꯑꯣꯏꯅ ꯃꯄꯨꯝ 2-3 ꯍꯥꯞꯆꯤꯜꯂꯒ ꯕꯤꯔꯌꯥꯅꯤ ꯇꯧꯊꯣꯛꯑꯁꯦ ꯑꯗꯨ ꯌꯥꯅꯤ ꯊꯔꯣꯏ ꯆꯤꯛꯑ ꯂꯣꯏ ꯆꯨꯞꯈ꯭ꯔꯦ ꯑꯩ ꯍꯩꯇ꯭ꯔꯦ
Maning ang chupa. Tharoi biryani gi mukbang se yam nungai ring yo makata nong namjar ke to masigidi loishin jarage. Thank you so much.